नुंसीखेदको इमा मणिपुर ngasi August ki saichat taraga mari yai faraba numit asidani minai yoling thadoktuna iman hakna ningtam phiral pahin kiba numit saktam sing asi uraga thamoida nungaiba amadi faw adubu hangatni yenglubadadi ngarang tani 13 August athauba singi numit athauba singna iramdam gidamakta nukna farsi sagai ka kiba numit nukna thawai tha kiba numit garigino iramdam asigi isai leida leina atopa isai kaya athauba singbu saithabada sijannakhriba athauba singi mafamda haikat laikat tambada garigino aikoina mari suklai leinadraba photo kaya hapjankhriba yengsanbinaba sulaite haibinaba sulaite aduga yamna nungairibadi 13 August 14 August 15 August hayengna 15 August nido hayengna amu India na ningkha tamba numitta ikoi punamak saruk yakidoribra punamak oiduna so iramdam asina minai yolhing minai nei thangi sunam sasamdagi nanthokduna ningkha tamkiba numit asibu tungi mirona sakna sona duna tungi mirona kaufadana lengdana adumak ayet apal leitana pangthorak boirasano